Arambai News Guwahati da Manipuri Pao tabiriba singbu ihan hanba maktada chingangbam Suzitrani na khurumjari hauzik ngasigi samlappa mariba pau sing lobirasi Assam da ngasi supunna COVID-19 gi case humbudra humdoi positive oikre hauzik phawbada positive case khwaidigi yamliba district asi Guwahati Kamrup Metro na oiri thangna na numit humni makokta leiramba Golaghat district tagi kakhalaglibani Guwahati Kamrup Metro da punna positive case chamaga yankhai henkre Kamrup Metro gi mathangda Golaghat district mathangda Hozai mathangda Nagaon Karimganj Kasar amadi Morigaon district sing mathang lakli Makok thongnanaba Guwahati Golaghat amadi Hozai gi marakta lamjel tanabagum Karimganj Kasar amadi Morigaon gi marakta su COVID-19 gi positive masing henanabagi lamjen tanari haiba yai Nakalamaramda masing hengalakliba sigi marakta khajik nungaiba pau ama oina ngasi numidang naba pharaduna negative oibadagi miyoi punna 13 release tawkhre makoi sing adudi Guwahati gi Pan Bazar gi MMC hospital dagi 15 amadi Silchar Medical College dagi amani asumna hauzik fawbada rajya sida discharge tawkiba case masing asi chamaga ahum sukre Makogi manungda MMC hospital gi lab technician amadi miroi binupi amasu yauri aduga layeng duna lehoriba active case masingna chatret ka nifutarukni aduga confirm case na chanipan ga yankhai tarukni Chairaga sida Chennai dagi flight talakpa chahi kunmari suraba nupa amasu Assamda flight talakpa ani suba oina COVID-19 positive oikre Matosumna state asida COVID-19 gi positive case leptana hengalakpa sina Sonapur gi COVID hospital su full oikre Anoba anabasing Guwahati gi JMC hospital da nongna hangdokpa phamung chani thaba hospital asida pusilakpa hokre Chairaga sida Darang quarantine center dagi chain ki banupa amasu phare loinana lanai gari ama waiduna Guwahati gi quarantine center amadagi chain ki ba positive oiba nupa amasu masagi mayum Sipazhar dagi phabagi pau lakli Nakalamarom da haukiba megi tang 18 da mapandagi halaklaga quarantine center da numit 13 ni leiraba matung home quarantine gi damakta mayumda halhan khraga khulakpa amadi lekai gi miyoi singna khungangda changhandabadagi Lapna lamhangda khangpoksang ama sajaduna nong nungsit marakta pakhang macha ahumna wana khangbagi pausu lakli Nagalamaramda Golaghat quarantine center da irang thokiba pakhang macha amana ngasi masamakna lale haizaraga ngakpinaba miyamda haizabagi pau amasu lakli COVID-19 gi maraksida ichawgi awaba mayok nariba Assamda thamoi sukngayoba pau kya lakli South Salmarada yum ama mitmangda Brahmaputra na chenthakibagi thogdok amadi Bishwanatha su nupi ama isingda tabadagi thiba phangkhidre aduda sunatana Hozai da ichaw mayuk nariba singi damakta sakiba relief camp amasu isingna thumjinkhre asumna Hozai gi Kopili Turel gi ising imai patharakpadagi district asigi chada tangkhai isingna thumjinkhiduna yum kaya lukkhre Maitai khungang 15 muk isingda lukkhre masigi manungda Kumarkata Bishnupur Amtola Rajbari amadi Singer Basti na chingba yauri Matawasumna ichaw mayok nanabagi anoba sarkar gi thorang amoina COVID-19 gi case ta sizinadaba sarkar gi employee sing maroina oza sing flood relief ki thabak singda sizinaragani haikre Assam Sarkar gi employee singi metha gi tolop amadi pension full pinabagi warep Rajya Sarkar na lokre warebasi Kendra Sarkar na devolution grant kaitharakpadagi oithokpani haina Mantri Himanta Biswa Sarma na tweet tawrakre hauzik Manipur gi pawda Mapandagi Manipur da aeroplane amadi train da leptana pusilakpadagi COVID-19 positive oibagi masing Rajya sida nongmagi leptana hengalakli Rimstagi miyoi taret amadi Janimstagi miyoi mari punna miyoi 13 ngasi COVID-19 positive oikre makoi singasigi manungda Thoubal Imphal West Kakching Churachandpur amadi Tengukpaldagi yauri Panbayabadi matam sangna lockdown namaram oiduna flight service lebluraba matung Manipur su flight talakpa ahanba case oina Imphal West amadi Kakching district ki positive oiriba nupa ani asi ngarang Delhi dagi aeroplane da Imphal da thunglakibani Nagalamrom da handak mamaga Mumbai da layengba chatlubadagi positive oirakiba Imphal East ki Haikru makhongdagi nupa ama pharaduna negative oibadagi ngasi Janims dagi release tawkhre adubu mahak numit 13 gi home quarantine di tawkhigani hairi
Matau asumna Manipurda hauzik faubda confirm case masing yankai manga active oriba case masingna yankai amadi phaduna discharge tawkhibagi masingna manga sure amadi khwaidagi sokpa district Chochampur district na oribani ngasi su Kerala amadi Gujarat tagi tharakhiba taramari amadi taramanga suba Shramik special train Jiribam railway station da thungkhre Kerala gi Tirub Anantapuram dagi Manipuri lising amarom tonglakhiba akhanaba train asina ayuki pung manga muktabada thunglakhi aduga Gujarat ki Barus dagi Manipuri chamri ga yankhaini thoi purakhiba train asisu ngasi nungthil pung ani muktabada Jiribam railway station da thunglakhi Trairaga sida handakta awang nongpokta train da changlakpa miyoi sing maroina Bihar na chingbada kahenba thong kaya lambida chatharakhiba adugumna Kendragi Rail Mantri Piyush Goyal na matungda amukhana train da thorakpada asigumba yekhai thingai bagi thong asi thokhalaroi haina MP RK Ranjan da thajaba pirakre hairi State asida COVID-19 patient sing khaktagi layengpham amoina phamung chama thaba temporary COVID care center ama Imphal West ki UNACO school maitram da senanabagi damakta CM N Birena Marilena authority singa phaminaduna khana nainakre amadi miyamna COVID-19 dagi ngak thoknaba chana pathap sing ngakna chatpirabadi thoidokna kiningai leite hainasu makha takhi Trairaga sida Canada da laiba Manipuri singi loop Manipuri Association Canada samna Magna CM's COVID-19 relief fund da lupali sing humpumanga sel gi mateng oina khusina khibaga loinana CM gi maikai dagi su towimal khangba ulakre Arunachal gi pauda Ngarang numidang athengbada state asida su COVID-19 gi positive case amaga phangkhre layong uttaba patient asi quarantine center dagi COVID care center da pukhre Maki hakchangi phibam phari hairi maramaduna hauzik faubada state asida punna active case ani sure state asida punna COVID-19 test ki hauzik faubada sample lising taruka chamri hena lokhatkhi amadi hauzik su lising ama hen bagi result ngairi bani State asida ngasidagi air service haukibaga loinana Air India gi connecting flight ama Pasigat airport ta thunglakre loinana tangai fadana changba potlam quintal kulhumdoi puraduna Indian Air Force ki Chinook helicopter amasu Changlang district ki Miyaudagi Vijaynagar da purakre Hozik Nagaland gi pauda Nagaland ngasi anauba COVID-19 gi positive case mapan amagasu phangkhre state asida confirm case 19 sure State Sarkar na mapandagi changlakpa singi test result phanglaba matungdata mayumda hanbagi ayaba pigani hairi Hozik Tripura gi pauda Agartala da ngasi sample lisingamaga kun test obada miyoi tara COVID-19 positive oiramle tara asigi manungda mangadi Chennai amadi Bengaluru dagi halakpani Marina Mumbai dagi halakpani aduga amana railway pantry staff ni asumna state asida confirm case chaniga niphunithoi sure active case na humbudra mari amadi phakibana chamaga humphumanga ni hauzik Meghalaya gi pauda hauzik ngayaki mamangda Haryana dagi halakpa miyoyama COVID-19 positive oikhre haibagi paulakli mahak Tura quarantine center da leibani asumna Meghalaya da total confirm case masing kunmanga sure phakibana tarani thoi aduga active case na marini haina CM Conrad Sangmana tweet tawrakli hozik atopa pausingda ngasi su malemda COVID-19 na sokpada Americana makokta adumak leiri punna lakh tara taret ka lising yankhai hena positive oibada punna lakh amaga lising ani hena sikhre aduga ani subada leiriba Brazil gi phibam su yamnamak sathirakli sibagi chang yamnamak wangkhalakli punna lakh amaga lising tara mari muknabada sibana lising kunmanga makhai henkhre Nakalamaromda India gi position asi mapan subada kakhalaglabasu sibagi changdi adumak namely haibayai punna lagamaga lising khumpu hena positive oibada sibagi masingna lising mariga chatruk khaktani asumna India gi phabagi chang asi wangkhalaktuna chada niphunithoi dasmik taret mangada leiri Arambai News Guwahati da Manipuri Pao sandokchaba ngasi gi onadi matang se loisinjabaga loinana amuka suhanna khurumjari